PM kanana oigadagi haiba wahangi marumda party president amasung Rajya Sabha ki MP na kana oigadoribano hangnarakle. BJP Manipur unit ki president ki fam N Biren Sanajaoba ki ming panari. Manipur popular government ama sembagi matam khangnak naksilakpaga loyana kanana state asigi anoba chief minister oigadagi haiba kanamata na khangbangam-dabagi mathakta chahi asigi June thadagi hanglagadaba Rajya Sabha ki MP ki fam kanada sinagadagi haiba sishu yamna kana party manungda nainarakle. Marasida chapchana di confirm tawdaba miyam na ngangngarakpada BJP Manipur State Unit ki anobor president ki fam ex Minister N Biren natraga Rajya Sabha ki MP oiriba Ningthaulai Sanajaoba anigi marakta amana oiraba yai hairi. Party sigi State Unit ki President A Sharda ki thabak pubagi matam nahana henkrabani anobo president ama khandri fawba mahakpu makhata na State Unit asigi president ohelaga su handakti anobo president ama soidina hablagani haina center gi luchingmasingna khangalaki balaikre. BJP ki national president su anobo amana sinkrabani na mahaki team ama semgalakpada state khudingmak ki president ki famsu nauna hapkadawri. Manipur gi oinadi party ki president ki fam asi yamna maktangai fadaba oiri maramdi kumja 2027 gi March tha fawbagi manungda Manipur State Assembly ki mikhal pangthokadawri. Mikhal asiga mangoinana party asi mapangal kangkhathanaba anobo president ama hapakpagi tangai fadaba lairi. Masiga loinana Manipur da miyamgi lakliba Lenga ama athuba matamda semnanaba thaurang toriba asida chief minister oigadoriba misaktuna kanano party ki president na kanana ohengani amasung lakliba June tha matam loiragadaba Rajya Sabha ki MP asigi kanada ohengadagi haibadu yamna kanna nainaba haurakle. Pausina makhata na hai hojik BJP da option khara yengnari chief minister ki fam nongthumam Biren da kariguma pidaba taragadi mahakaram ba position da thamgadoribano haiba ama BJP Manipur State Unit ki anobo president kanabo ohengadagi haiba ama amasung Rajya Sabha ki MP oiriba matam loiragadaba Ningthaulai Sanajaoba na kari fam pahelaga thamgadagi haibasini. Party ki president oiramba A Sharda na fam thadoklaba tungda Rajya Sabha ki MP oina chatpa pamli. Ningthaulai Sanajaoba na MP oidraba matamda party ki president oirakpa yai haina section kharada panarai. Hanagi chief minister nongthuma Biren amu hana chief minister ohenbada MLA maraktasu yanadaba yawi aduga party ki luchingmasingi maraktasu yanadaba yawi. Maram aduna mahak BJP ki state unit ki president ki fam pisilaga mahaki makhada assembly election pangthoklaba gadi BJP na chawna maipakani haina mod pinabasu yawi. Maru oiba luchingmasing asi leithok leishin tawbada maru oina misak amadi fam karimata paidabagi phibamda lakadawri. Masimakna BJP ki senior leader singda kok chikpa tanfam ama oirakpa yai. Asiguma phibam ama mayoknadringai naningdragadi atopa state ta Rajya Sabha ki MP oina hablakpa haina panari. Iran na US President Donald Trump da akanba warning pikre. Middle East land ki jahaz kaya thajalakraba matungda Iran na US President Donald Trump da akanba warning pikre. Iran ki senior official amana Reuters ta thai ki matung tarakpada US na surgical strike natraga kariguma attack chatharakpa thoklabadi laiba asida landarakpani haina lawbaga loinana chamanaba mawongda pakum pinaba thaurang tawduna leire. Gulf region da land ki jahaz kaya thajinba haure haina Trump na phongdokraba matungda Iran ki maikaidagi akanba warol yawa wafam asi thamlakibani. US Central Command ki makhada American landmi kaya marum Iran ki manak nangna mathau tawhanba haure. Masigi su mathakta USS Mid CEAR USS McFall USS Austin USS Roosevelt USS Paul Ignatius USS South Dakota amadi USS Georgia yauna land ki jahaz kaya marum middle chamna changsinaba Trump na yathang pikhi. Pakistan da terrorist singi suicide bombing attack ta tare Sire kungamanga Sokle Pakistan ki Khyber Pakhtunkhwa province ta luhongbagi thorum ama pangtholingai da suicide bomber amana bomb pokai handuna attack chatharakpada mioi tare Sire amasung kungamanga aso apan nanglei. Dera Smail Khan district ta Nur Alam Mehshud Kauba pro government community amagi mayumda thaudo asi thokibani. Thaudo aduda laikhidraba singi manungda peace committee ki luchingba Wahidullah Mehshud Elias Jigri Mehshud yauri hana militant oiramba mioi asi lengakta surrender tawrakibani. Hojik fawbagi oina kanana attack chatharakibano haiba claim tawrakpa leitrabasu Pakistani Taliban Tehrik-e-Taliban Pakistan na oiramba yai haina thajanari. Khyber Pakhtunkhwa Rescue 1122 gi spokesperson Bilal Ahmed 5G na phongdokibagi matungina thaudok thokfamda ambulance ta red fire vehicle ama amasung disaster response vehicle ama thunglakibaga loinana asi bhokjang amade sokpasing hondokpagi thabak tawri. Luhongbagi thoram pangtholingaida bomb pokai khibadu suicide attack ni haina district police na confirm tawki. Do Myanmar border da exit entry point nifuga humdoi da border pass pai basing na chathok chasin tawba yahangadawri. Leba si da
ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯈꯤꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯊꯛꯇ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯗ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯁ꯭ꯃꯒꯜ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯊꯝꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯣꯔꯗꯔꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠ ꯄꯣꯏꯟꯠ 94ꯗ ꯕꯣꯔꯗꯔ ꯄꯥꯁ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯕꯣꯔꯗꯔ ꯄꯥꯁ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯡꯕꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯝꯈꯩꯗ ꯀꯤꯂꯣꯃꯤꯇꯔ 10 ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯝꯈꯩꯗ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯎꯕ ꯆꯪꯕ ꯌꯥꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯕꯣꯔꯗꯔ ꯄꯥꯁ ꯄꯥꯏꯔꯒ ꯆꯪꯂꯛꯈꯤꯕꯁꯤꯡꯅ ꯁꯤꯡꯒꯜ ꯑꯦꯟꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯕ ꯌꯥꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯄꯥꯁ ꯑꯗꯨꯕꯨ ꯏꯁꯨ ꯇꯧꯈꯤꯕ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ ꯑꯗꯨꯗ ꯕꯣꯔꯗꯔ ꯄꯥꯁ ꯑꯗꯨ ꯗꯤꯄꯣꯖꯤꯠ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄꯁꯤꯡ, ꯇꯨꯔꯤꯖꯝ, ꯕꯤꯖꯤꯅꯦꯁ, ꯁ꯭ꯄꯣꯔꯠ, ꯑꯣꯐꯤꯁꯤꯌꯦꯜ ꯗ꯭ꯌꯨꯇꯤ, ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠ, ꯕꯣꯔꯗꯔ ꯊ꯭ꯔꯦꯗ ꯑꯦꯐꯤꯌꯔ, ꯁꯦꯃꯤꯅꯥꯔ ꯅꯠꯇ꯭ꯔꯒ ꯀꯟꯐꯔꯦꯟꯁꯇ ꯁꯔꯨꯛ ꯌꯥꯕ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯏꯁꯨ ꯇꯧꯒꯅꯤ꯫ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯏꯁꯨ ꯇꯧꯕꯒꯤ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ SHO ꯂꯣꯀꯦꯜ ꯚꯤꯂꯦꯖ ꯆꯤꯐ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯏꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯍꯥꯏꯕꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯗꯕꯅꯤ꯫ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯏꯁꯨ ꯇꯧꯕ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯒ ꯆꯍꯤ ꯑꯃꯒꯤ ꯚꯦꯂꯤꯗ ꯂꯩꯒꯅꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯄꯥꯁꯄꯣꯔꯠ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯕ ꯌꯥꯒꯅꯤ꯫ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯕꯣꯔꯗꯔ ꯄꯥꯁ ꯏꯁꯨ ꯇꯧꯔꯣꯏ꯫ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯕꯣꯔꯗꯔ ꯄꯥꯁ ꯏꯁꯨ ꯇꯧꯒꯅꯤ꯫ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ ꯑꯁꯤꯗ ꯊꯪꯂꯕ ꯊꯥꯔꯗ ꯀꯟꯇ꯭ꯔꯤꯒꯤ ꯅꯦꯁꯟ ꯑꯃꯠꯇ ꯕꯣꯔꯗꯔ ꯄꯥꯁ ꯏꯁꯨ ꯇꯧꯔꯣꯏ꯫ ꯕꯣꯔꯗꯔ ꯄꯥꯁ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯂꯧꯒꯅꯤ꯫ ꯕꯣꯔꯗꯔꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠ ꯄꯣꯏꯟꯠ 94 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥꯜ ꯑꯊꯨꯕꯗ ꯐꯪꯁꯟ ꯇꯧꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯦꯖ ꯑꯃꯒꯤ ꯑꯣꯏꯅ ꯄꯣꯏꯟꯠ 13 ꯑꯗꯨꯒ ꯐꯦꯖ ꯑꯅꯤꯒꯤ ꯑꯣꯏꯅ ꯄꯣꯏꯟꯠ 21 ꯑꯁꯤ ꯍꯥꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯁꯤꯀꯥꯟꯇ ꯃꯤꯍꯥꯠꯀꯤ JACꯅ ꯒꯚꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯃꯤꯇꯩꯁꯤꯡ ꯁꯥꯎꯍꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯍꯟꯗꯅꯕ ꯍꯣꯠꯅꯕ ꯊꯧꯔꯥꯡ ꯃꯥꯜꯂꯤ꯫ Rameswar Kuki ꯂꯥꯂꯣꯂꯨꯞ UKNAꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯆꯥꯟꯃꯈꯣꯡꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯌꯥꯎꯅ JACꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯈ꯭ꯔꯦ꯫ ꯒꯚꯔꯅꯔ ꯎꯅꯔꯨꯔꯒ ꯊꯣꯛꯂꯛꯄꯗ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏꯈꯤꯕꯗ ꯃꯤꯍꯥꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩꯁꯤꯡꯕꯨ ꯁꯥꯎꯍꯜꯂꯒ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯗꯅꯕ ꯍꯣꯠꯅꯕ ꯊꯧꯔꯥꯡ ꯃꯥꯜꯂꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯅꯁꯨ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯥꯗꯣꯛꯂꯒ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯥꯃꯦꯁ꯭ꯋꯔ ꯌꯥꯎꯅ JACꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯒꯚꯔꯅꯔ ꯎꯅꯈꯤꯕ ꯑꯗꯨꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯅꯔ ꯀꯥꯎꯟꯁꯤꯜꯗ ꯊꯝꯈꯤꯕ ꯗꯤꯃꯥꯟꯗ ꯑꯌꯥꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤꯗꯃꯛꯇ ꯒꯚꯔꯅꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯥꯒꯠꯄ ꯉꯝꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ JACꯅ ꯊꯝꯈꯤꯕ ꯗꯤꯃꯥꯟꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ JACꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯍꯥꯏꯈꯤꯕꯗ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯖꯁꯇꯤꯁ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄꯤꯌꯨ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JAC ꯌꯥꯎꯅ MP ꯕꯤꯃꯣꯜ ꯑꯃꯁꯨꯡ MLA K ꯔꯟꯖꯤꯠꯀ ꯄꯨꯟꯅ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯇꯦ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯨ ꯇꯥꯅꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯤꯌꯨ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯕꯤꯒꯅꯨ꯫ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯃꯁꯨꯡ ꯕꯥꯔꯕꯔꯤꯛ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯥꯗꯣꯛꯂꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯗꯟꯗꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯔꯤꯁꯤꯀꯥꯟꯇ ꯃꯤꯍꯥꯠ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯇꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯊꯨꯒꯥꯏꯅꯕ ꯃꯩꯇꯩꯁꯤꯡꯕꯨ ꯁꯥꯎꯍꯜꯂꯒ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯗꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯃꯥꯜꯂꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯅꯕꯁꯨ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯔꯤꯁꯤꯀꯥꯟꯇ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯇꯦꯛ ꯗꯥꯎꯟ ꯅꯣꯇꯤꯁ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯇꯦꯛ ꯗꯥꯎꯟ ꯅꯣꯇꯤꯁ ꯊꯣꯛꯇꯨꯅ ꯕ꯭ꯂꯣꯛ ꯇꯧꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯔꯀꯨꯂꯦꯠ ꯇꯧꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫
Take down notice asi High Court ki Justice A. Guneswar Sharmana State Government ki urgent writ petition amagi matung ine karigumba video footage asi makata na sandurak patarabadi public order da yamna chawna kaiba lakadaba maramna video asi bu makata na circulate tawbasing da warning tawkhibani hiramasiga mari lainana High Court of Urgent writ petition oina WPC number 51 of 2026 haina register tawduna petition asigi hearing chathakibani. Hearing aduda state ki mahut seliba Advocate General Len Hijamna phongdokhibada matter asi yamna urgent oiba maramna Manipur State Government na Commissioner of Home gi khudhangda Department of Telecommunication, Ministry of Electronic and Information Technology amasung Ministry of Home Affairs ta hariba video asi athubada block tawkhinaba Government of India na direction pibinaba haijaga Gadabani haina phongdokhi case asigi makhataba hearing February 15 na chathanaba list tawduna thamkhre hairi Rishikantagi thawdo law and order haibase kulai paiba group singi makhada thamba yade ulambani Churachandpur district ta mayang lamam Rishikanta singabu tamchi na hatkiba thawdo asi mioi ama khakta da chathaba crime na te thawong asidi ta sengna fibam fagalakliba iramdam asigi khunaida amu hanna khaidokna naba thawoina sinba thawongni Rishikanta na khudlona duna mahaki mapunsigi dama nijaba militant singna madugi ona taina bada chathakiba thawong amasung militant singna mahak pu hatpagi akiba fanglaba video aduna miyamu kihenba amasung sawanaba pandamda kuki militant sing aduna thawoina chathabani haibada laloi video adugi marumda tongan hiram kaya nainaba yai maru oina no peace no popular government haiba militant singi pandam adu mayek singna uba fanghali Masi state asida chahi amarom president rules thamlaba matungda popular government miyamgi lenga ama semnaba honariba sisu thugainaba honabani haina lawba yai thawdo asina uli madudi Manipurda sanchi laknaba lambi asi yamna sangna amuk chatpa mathau tari tampakta khundariba Meitei amasung chingda khundariba Kuki micham miyamna pamliba sanchi amasung tangdu leitaba haiba wakhalon adu mami samhanbani Meitei singda kuki singna atamnana chathaba hingsa Yauba pang dabagi thawong asi ethnic balance da onthong na basin ba thawrangni haridabagi maram leite Central Government na suda lariba kuki lalolup sing unaduna santi purak na bahonariba khundaminariba furup sing yawa lenga ama sem na bahonariba amasung lamdam asigi CSO singa unaduna santi purak na bahonariba pumnamak handaki thawdo asina lamakhangda aremba tahanna basin bani haibasi mayek sengli Maram sina aroibada hainingbadi kuki nupi lawba Meitei nupa amada atamnana target tawduna miga lainaba mari thadatnaba honaba makhoigi mache machal singbu lukra singda challabasu karisu nachungdaba haiba thak asi yawraklabadi mioi amaga lainaba marida hu kapsin bani thawdo asi center amasung state government kidama akhanaba warning signal amani maram sina Rishikantagi thawdo asina law and order bu khulai paiba group singi makhada thamba yade haibadu thawdo asina ullabani na chapchaba thabak lokhatpham thoi Kangluf amata da atamnana landanaba lingkhatpa khulai paiba sing maru fangna muthatriba fawba lamdam asida santi lakpa ngamloi maram aduna subu oiro sunatababu oiro makhoigi mathakta kari tawfam thoi haibasidi lenga ki mathongni Republic Day mangoina na security kankhat hankre jirbam chipai mukro tagi Gelatin stick kuntra fagat kre January 13 ta pangthokadariba Republic Day thawramga mari lainana security ki section tharang hanadagi hena kankhat hankre Thawram asiga mari lainana security na mafam kaya da paksana operation chathariba sigi manung chana ngarang Fairjol district ki manung chanba Juribam Chipai Mukro chalaiba Assam Rifles ki mobile check post amadagi mioi ani yamlaba explosive ka kona na fare hari Pao sina makata na haribadi ngarang Bolero jeep ama yamna chingnaningai oiba mawongda lakpa ubadagi Assam Rifles ki mobile check post aduda khamduna check tawna bahonabada mioi sing aduna gari adu hundoklumlaga mafam adudagi nanthoklaga chena bahonaki adubu Assam Rifles amasung Manipur Police ki apunba team amana Mioi ani adu tanaraga faki makhoina hundoklamlaba Bolero jeep adu check tawbada Gelatin stick kuntra safety fuse flexible wear amasung sell oina lupa lak amarom fagat pangamki fagalaba polam sing adu IED sabada sijinnana bani farba mioi sing adu gi mathakta makhataba investigation chathanaba local police ta sinakre hairi amaromda security force na Imphal West ki ngairangbam amasung Khonga Khulbeles ani gilona bada ngarang chothakiba operation amada magazine ga konaba modified 303 rifle ama local made single barrel ama magazine ga konaba pistol manga air pistol ama high explosive grenade ama 303 rifle gi marukun bawfeng handset ama amasung bulletproof jacket ama fagat kre January 22 da Imphal East ki Sagolmang police station gi manung chanba Chanu Hill range ki chingkhong da chathakiba operation amada na magazine ga konaba 303 rifle ama magazine yaudaba SLR ama single barrel nipan recover Revolver ama magazine ga konaba .22 gi pistol ama tongan ba caliber singi live ammunition kunga mari tube launching device taruk lethot cell taruk MK 13T cartridge ama battery amasung charger ga konaba bang walkie talkie set ama camouflage uniform helmet yauna atay polam kaya sa fagat le hari Fal is amasung west tagi kulai kaya fagat le security force na state asida law and order ningthina ngakna amadi
Tangdu laitaba hanjilaknabagidamag leptuna chatharakhiba counter insurgency operation gi saruk ama oina haukiba numinini asida Imphal East amasung Imphal West ki tungan-tunganba mafamdagi masing yamlaba khulai kaya fagatpa ngamle hairi police ki pauna hai Pasoi police station gi manung chanba ngairangsam amasung khonga khulgi akoibadagi semdoklaba magazine yauba 303 rifle ama single barrel SBBL rifle ama firearm ama magazine yauba pistol manga air pistol ama .36 SE grenade 303 gi ammunition kun wireless set ama amasung bulletproof jacket ama fagale hairi amaromda Sagolmang police station gi manung chanba chanung chingsang pareng da thibuhum gi thabak chathabadasu khulai kaya fagale hairi fagalaba khulai sing adudi 303 rifle ama magazine yauba SLR ama SBBL firearm nipan revolver ama magazine yauba .22 gi pistol ama tongan-tongan ba nongmai gi life round kun ga loinana tube launching device manga lethot cell taruk MK 13T cartridge ama amasung wire set ama camouflage helmet sing su fagat ki hairi